ꯑꯗꯨꯒ ꯁꯤ SMCꯁꯦ ꯇꯣꯉꯥꯟꯅ ꯁꯦꯝꯕꯅ ꯐꯩ ꯑꯩꯒꯤ ꯂꯅꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯣꯠ ꯄꯤꯖꯔꯤ ꯃꯔꯝꯗꯤ ꯁꯤ ꯁ꯭ꯇꯦꯠ ꯕꯣꯗꯤ ꯄꯔꯃꯅꯦꯟ ꯄꯨꯔꯤꯁꯤ ꯃꯥꯏ ꯊꯕꯛ ꯇꯣꯉꯥꯟ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ APM ꯂꯩꯔꯝꯕꯤ ꯆꯦꯅꯦꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯒꯤ ꯊꯥꯛꯇ ꯄꯨꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯑꯃ ꯄꯨꯕ ꯃꯊꯧ ꯇꯥꯏ SMC ꯑꯃ ꯑꯗꯨꯒꯤ ꯃꯈꯥꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯟꯒꯅꯦꯕ ꯍꯣꯏ ꯑꯣꯖꯥꯅꯦ ꯋꯥꯔꯤ ꯂꯤꯕꯒꯤꯅ ꯑꯣꯖꯥ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯊꯥꯡ ꯇꯥꯒꯤꯅ ꯃꯉꯣꯟꯗ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯄꯨꯡ ꯆꯩꯕꯒꯤꯅ ꯑꯗꯨꯒ ꯍꯥꯞꯄꯦ ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤꯅ ꯃꯉꯣꯟꯗ ꯍꯥꯞꯄꯦ ꯏꯅꯥꯠꯀꯤ ꯑꯗꯨꯒꯩ ꯑꯃꯨꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯈꯔ ꯕꯦꯀꯥꯔꯁꯦ ꯂꯩꯇꯅꯕ ꯃꯤꯁꯤ ꯃꯇꯝꯒꯤ ꯏꯟꯀꯝ ꯈꯔꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯤꯅꯥꯠ ꯁꯨꯕ ꯄꯥꯔꯇꯤꯁꯤ ꯃꯣꯏ ꯈꯨꯠꯂꯥꯏ ꯂꯩꯕꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯤꯅꯥꯠꯀꯤ ꯈꯨꯠꯂꯥꯏ ꯂꯩꯕꯤꯔꯒ ꯃꯣꯏ ꯆꯩꯖꯔꯦ ꯑꯗꯨꯗꯤ ꯃꯗꯨ ꯃꯈꯥꯗ ꯑꯗꯨꯒꯤ ꯏꯟꯀꯝꯗꯣ ꯕꯤꯁꯅꯣꯄꯨꯔꯗ ꯂꯩꯕ ꯇꯤꯅꯥꯠ ꯀꯣꯃꯤꯇꯤꯗꯨꯅ ꯑꯗꯨꯒꯤ ꯏꯟꯀꯝ ꯊꯣꯛꯂꯛꯆꯕꯗꯣ ꯑꯗꯨꯒꯤ ꯕ꯭ꯔꯥꯟꯁꯇꯨꯒ ꯃꯤꯅꯤꯃꯝ ꯑꯃ ꯄꯤꯖꯔꯛꯀꯅꯦꯕ ꯃꯣꯏ ꯈꯨꯠꯂꯥꯏ ꯌꯥꯝ ꯆꯪꯉꯣꯏꯕ ꯇꯤꯅꯥꯠꯀꯤꯁꯨ ꯄꯨꯡ ꯑꯃ ꯃꯣꯏ ꯌꯥꯝ ꯆꯪꯄꯣꯠꯇꯦ ꯄꯣꯔꯇꯥꯜ ꯑꯃꯅ ꯆꯪꯒꯅꯤ ꯑꯁꯤꯒꯨꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯣꯂꯤ ꯄꯥꯔꯇꯤ ꯇꯧꯔꯦ ꯍꯣꯂꯤ ꯄꯥꯔꯇꯤ ꯂꯤꯡꯈꯠꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯕ꯭ꯔꯥꯟꯁꯇꯨꯒꯤ ꯃꯈꯥꯗ ꯈꯤꯇꯪ ꯈꯔ ꯏꯟꯀꯝ ꯄꯤꯔꯛ ꯇꯥꯔꯦ ꯃꯣꯏꯅ 1% ꯈꯔ ꯑꯗꯨꯅꯤꯗ ꯗꯦꯠ ꯐꯤꯛꯁ ꯇꯧꯕꯤꯌꯨ